Dr. Pari, masama tumta khanjay. Nungsiba haibase angakpani paiba yadaba sokpa yadaba thamoina thamoida chaliba paukhong thamoina thamoida paukhong bijariba karigi aigi thamoina mabu adu khodaruriba momon nokpa minoktuna thamoibu karigi wahalliba Ngasi kentinda thengnakhiba Esalin thoigi saktamduna Dr. Pari Esalin thoibu uninglaki. Karamba matamdano Linthoi nangna aigi yumga laktuna yumgi mo oigadawriba Dr. Pari langtaknabu wakhal amaga loinana magi mobile phone lawthoktuna call tawri. Esalin thoigi music ringtone karamna nangbu kawrishige kawba haitraba thamoi asina hairiba ringtone music adu Dr. Pari thawai tan tajari. Esalin thoi hello doctor kari lebire Dr. Pari karibu layudi Dr. amada SI police amada aigi thamoi hukhibagi case amata file tawjage tawba Esalin thoi Doctor gi case asidi berani hai Supreme Court na faroidra Dr. Pari madusu khanaba yabzan adubu ina khanjabada Esalin thoina aigi mangkhraba thamoibu phangani khanjariba Esalin thoi hingba tare ngamjaga aibu warobigano haizari Dr. Pari warofam leijade ngamni khalaga haizaribane ado Esalin thoi nangi ringtone music asidi wow Esalin thoi khare sum yabane ai thaba amata tawjakige thamlage ko Dr. Pari aisu khangida thabak chilamgani haiba ado Esalin thoina aigi case asibu mai pakhanbiu ko Esalin thoi okay bye Dr. Pari tas kamdawi thamoigi mapau na pachikna tamjare masu police ni karigi khangloi aigi nungsiba Dr. Pari wakhal nungaina famungda tumthaki mathangi numini kita criminal law gi lai kaya paduna thabigi case tu mai paktaba yade khanduna criminal act posco act kaya pari chopthaba naidina India gi panel IPSC ek kaya nainari Gita na pari The POSCO Act 2012 is comprehensive law to provide for the protection of children from the offenses of sexual assault, sexual harassment and pornography while safeguarding the interests of the child at every stage of the judicial process by incorporating child-friendly mechanisms for reporting, recording of evidence. Khanghauda nang Gitagi mobile ringtone lakli. Yenglubada Jackson gi oirami. Gita phone paikhatli. Gita. Hello, da Jackson. Jackson, Gita, kari tawamino. Gita. Sum logi lai khara parambani. Jackson. Kanapa. Manipurda sakhangba advocate ama oiba ngamnaba honase. Haukiba court ki trial rape case thabigi public prosecutor ama lepkiba Gitagi haisingba ai khangi madugi damak ai thagale thabi rape case ki grand success oina ba hotnabiu Gita nagonda threat kaya lakpa yai madu lakpa taragasu aingonda matam chana inform tawro mateng pangjage Gita thank you soidana threat lairabadi inform tawjarake Jackson case ki wari loirabanina nang aigi wari amuk horsira
Nang ay hꯧꯖꯤꯛꯇꯤ mature ꯑꯣꯏꯔꯦ. Punsi ꯂꯝꯕꯤꯗ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯃꯤꯟꯅꯔꯁꯤ. ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯈꯜꯂꯤꯕ? Gita, Jackson, ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ condition ꯗꯗꯥꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯗꯗꯥ, ꯅꯪ ꯀꯅꯥꯒꯨꯝꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃ ꯌꯦꯡꯕꯅ ꯐꯒꯅꯤ ꯈꯜꯂꯦ. Jackson, Gita, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ. ꯅꯥꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯐꯕ ꯗꯣꯛꯇꯔ, ꯑꯐꯕ ꯍꯣꯁꯄꯤꯇꯥꯜ, ꯑꯅꯧꯕ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯊꯣꯛꯂꯛꯏ. ꯅꯪꯕꯨ ꯑꯩꯅ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ. ꯑꯗꯨꯝꯅ ꯈꯟꯒꯅꯨ. Gita, ꯗꯥ, ꯑꯩ ꯑꯅꯥꯕꯁꯦ ꯑꯩꯗꯤ ꯐꯔꯛꯀꯅꯤ ꯅꯤꯡꯗ꯭ꯔꯦ. ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯒꯅꯤ ꯈꯟꯗ꯭ꯔꯦ. Jackson, ꯍꯟꯗꯛ ꯊꯣꯏꯕꯤꯒꯤ ꯀꯦꯁ ꯑꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯕꯨ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯒꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯒꯤꯇꯥ. ꯅꯪꯒꯤꯅꯤ, ꯅꯪꯒꯤ. Gita, ꯐꯔꯦꯗ. ꯗꯗꯥꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯒꯦ. ꯍꯌꯦꯡ ꯑꯩꯕꯨ ꯗꯗꯥꯅ ꯌꯨꯝꯗ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯤꯔꯥꯏꯕꯤꯕꯗꯤ ꯇꯧꯕꯤꯒꯅꯨꯀꯣ. ꯊꯝꯂꯒꯦ ꯗꯗꯥ. Gita ꯐꯣꯟ ꯊꯝꯈꯤ. Jackson ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯁꯥꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯂꯤ. ꯏꯪꯉꯥꯡꯉꯥꯎꯅ ꯂꯩꯖꯔꯝꯕꯤ ꯑꯩꯒꯤ ꯒꯤꯇꯥ. ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯆꯦꯜꯂꯦ. ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯒꯨꯟ ꯀꯌꯥꯇꯅ ꯌꯣꯝꯂꯦ. ꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯒꯤꯇꯥꯒꯤ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ. ꯍꯦ ꯏꯁꯣꯔ, ꯅꯪꯒꯤ ꯀꯔꯝꯕ ꯂꯤꯂꯥꯅꯣ? ꯏꯝꯐꯥꯜ ꯆꯩꯔꯥꯞ ꯀꯣꯠꯅꯤ. ꯃꯤꯅ ꯄꯤꯛ ꯊꯟꯅ ꯇꯤꯜꯂꯤ. ꯊꯣꯏꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ, ꯔꯦꯄꯤꯁ ꯊꯣꯏꯕꯤꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯡ ꯆꯩꯔꯥꯞ ꯀꯣꯠꯀꯤ ꯒꯦꯠ ꯃꯌꯥꯗ ꯇꯤꯜꯂꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯦ. ꯕꯨꯙꯤ ꯉꯁꯤ ꯑꯔꯣꯏꯕ ꯀꯣꯔꯠ ꯍꯤꯌꯔꯤꯡ ꯑꯣꯏꯕꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯇꯧꯊꯈꯤꯕꯅꯤ. ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ OC ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯏ. ꯆꯩꯔꯥꯞ ꯀꯣꯔꯠ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ, ꯊꯣꯏꯕꯤꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯕꯨꯙꯤꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ. ꯑꯉꯥꯡꯒꯤ ꯏꯖꯠ ꯁꯔꯥꯛ ꯇꯝꯕ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ. ꯃꯤꯌꯥꯝ ꯍꯨꯞꯆꯤꯟꯅꯔꯛꯏ. OC ꯈꯥꯒꯦꯝꯕ SR ꯂꯤꯟꯊꯣꯏ MPS ꯁꯦꯛꯁꯟꯅ ꯍꯩꯁꯤꯡꯅ ꯕꯨꯙꯤꯕꯨ ꯀꯣꯔꯠ ꯔꯨꯝ ꯇꯟꯅ ꯄꯨꯁꯤꯜꯂꯛꯏ. ꯑꯦꯗꯚꯣꯀꯦꯠ ꯑꯦꯀ꯭ꯌꯨꯁ, ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ, ꯑꯦꯗꯚꯣꯀꯦꯠ ꯒꯤꯇꯥ, ꯂꯥꯁ ꯀꯣꯔꯠ ꯑꯥꯔꯒ꯭ꯌꯨꯃꯦꯟ ꯄꯥꯡꯊꯣꯛꯅꯕ ꯀꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯁꯤꯒꯦ ꯈꯟꯅꯔꯤ. ꯍꯧꯖꯤꯛ ꯁꯦꯁꯟ ꯖꯖ, ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜ ꯑꯦꯗꯚꯣꯀꯦꯠ ꯑꯖꯤꯠ, ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯒꯤꯇꯥ, ꯐꯥꯔꯁꯠ ꯄꯔꯁꯟ, ꯁꯦꯀꯦꯟড ꯄꯔꯁꯟ ꯑꯅꯤꯃꯛꯀꯤ ꯃꯤ ꯁꯨꯔꯦ. ꯑꯌꯨꯛꯀꯤ ꯄꯨꯡ 11:30 ꯇꯥꯔꯛꯄꯒ ꯂꯣꯏꯅꯅ ꯀꯣꯔꯠ ꯔꯨꯝꯗ ꯉꯁꯤꯒꯤ ꯑꯥꯔꯒ꯭ꯌꯨꯃꯦꯟ ꯍꯧꯅꯕ ꯁꯦꯁꯟ ꯖꯖꯅ ꯑꯌꯥꯕ ꯄꯤꯔꯦ. ꯁꯦꯁꯟ ꯖꯖ, ꯑꯣꯔꯗꯔ, ꯑꯣꯔꯗꯔ. ꯉꯁꯤꯒꯤ ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜ ꯑꯖꯤꯠꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝ ꯊꯝꯕꯤꯕ ꯌꯥꯒꯅꯤ. ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜ, ꯌꯣꯔ ꯑꯣꯅꯔ. ꯕꯨꯙꯤ ꯃꯔꯥꯜ ꯂꯩꯇꯦ. ꯃꯄꯥꯒꯨꯝꯕ ꯑꯃꯅ ꯃꯁꯨꯒꯨꯝꯂꯕꯤ ꯊꯣꯏꯕꯤ ꯔꯦꯞ ꯇꯧꯏ ꯍꯥꯏꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯕꯨꯙꯤꯒꯤ ꯏꯖꯠ ꯁꯜꯃꯥꯟ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯊꯣꯏꯕꯤꯒꯤ ꯄꯦꯔꯦꯟꯁꯅ ꯂꯥꯈ 5 ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ. ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯌꯣꯔꯅ. ꯊꯣꯏꯕꯤ ꯀꯣꯔꯠꯀꯤ ꯗꯣꯛꯇꯔ ꯂꯦꯞꯇꯨꯅ ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯂꯩꯔꯤ. ꯊꯣꯏꯕꯤ, ꯁ꯭ꯇꯥꯐ ꯑꯃꯅ ꯚꯒꯕꯠ ꯒꯤꯇꯥ ꯑꯉꯥꯡꯕ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯑꯆꯨꯝꯕꯗ ꯍꯥꯏꯖꯒꯅꯤ, ꯑꯔꯥꯟꯕ ꯑꯃꯠꯇ ꯍꯥꯏꯖꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯂꯧꯍꯜꯂꯝꯃꯤ. ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜ, ꯊꯣꯏꯕꯤ, ꯅꯪ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯗꯣꯔꯦ. ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯦ. ꯀꯅꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯅ ꯕꯨꯙꯤꯅ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯍꯥꯏꯔꯤꯕꯅꯣ? ꯊꯣꯏꯕꯤ, ꯑꯩꯒꯤ ꯏꯖꯠ ꯕꯨꯙꯤꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕꯅꯤ. ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤ. ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯐꯝ ꯂꯩꯖꯗꯦ. ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜ ꯑꯖꯤꯠ, ꯀꯞꯄꯒ ꯌꯥꯒꯗꯕ ꯅꯠꯇꯦ. ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯏꯖꯠ ꯔꯤꯈꯥ ꯇꯥꯍꯟꯕꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯅ ꯗꯟꯗꯤ ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ. ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ, ꯌꯣꯔ ꯑꯣꯅꯔ, ꯑꯦꯀ꯭ꯌꯨꯁ ꯀꯥꯎꯟꯁꯤꯜꯅ ꯊꯣꯏꯕꯤꯗ ꯙꯞ ꯇꯧꯔꯒ ꯑꯁꯦꯡꯕꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯄ꯭ꯔꯨꯐ ꯑꯦꯟ ꯏꯚꯤꯗꯦꯟꯁ ꯄꯨꯊꯣꯛꯆꯅꯕ SR ꯂꯤꯟꯊꯣꯏ, ꯑꯥꯏꯑꯣ ꯑꯣꯏꯔꯤꯕ ꯅꯍꯥꯛꯄꯨ
wafum khredang thamba yanaba passengers na ayaba pibiyu your honor. Passengers order ayo asalin thoibi rape case asi chummi haina proof evidence pinaba caution bagi ayaba pijari. ayo asalin thoi Bhagavad Gita na sakini achumbada haizagani. Your honor, thoibi rape tawkre haibagi forensic lab ki report stelejare. Staff amana asalin thoi ayona piragliba document adu passengers ta lankhatli. Makhatana asalin thoina Madigi DNA test tawjare. Madugi chesang sing stelejare. Thoibigi forensic science report asigi matungina Madigi DNA test tawbagi chesang sing stelejare. Chesang sing asida thoibigi forensic science report asiga matching ode. Your honor, document stelejare. Staff amana passengers ta document sing adu lankhatli. Public prosecutor Gita. Your honor, thoibi rape tawre haibasigi proof evidence matik chana thamjare. Masida buddhi chentham naintre. Maram asna your honor na buddhibu matik chaba punishment lakhot pinaba hajari. Loinana your honor na wafam asi chumi natraga lali haibagi buddhi masana thambinaba buddhibu prayer tawjari. Passengers order buddhi hojik kari mot lari haiba doctor lep laga haijanabagi ayaba piri. Buddhi doctor ka khatli. Bhagavad Gita paiduna haijari. Your order achumbani aina shugum labi thoibibu ijat manganki. Ishagi indri khudum chanda ngamkidri. Aigi iralgi matik chabadandi ishana lawjarage. Ai shugum labi thoibida yamna chawna lankre. Passengers order Hojik accused counsel Ajitki kari mot laibiri. Accused counsel Your honor, Sarbudi masamangna maralya jare harabanina aina makhatana argument tawrubagi mathau tadre. Passengers ki penalty order du ngaiba tare. After 15 minutes, passengers na accused counsel amadi public prosecutor anigi argue tarab matungda final declaration lauthorai. Buddhi rape case masana yazarabanina mahakpu kaisum sangda 10 years fadok piba loinana thoibigi izzat manghanbagi damak 5 lakhs compensation piba asini. Ngasidi court ki mifam matang asida lostili. Osti khage mana luchingduna Mr. Budhibu Sajiwa jail da aduga Sajiwa jailerna Mr. Budhibu jail manungda thamjingkhirami. Bimola thoibigi mamana Esalin thoi amadi MPS section da punsigila man ton sinjari. Asum na hajarami. MPS section. Congratulations Gita. KCC mai pakhan bagi dama hana thagachari. Advocate Gita. Mastidi aigi thawni. Prosoy ki makhada chahi sujabi nupi macha amabu rape tawba haibase. Dendi pifam thoi. Mastida ina laiba makai. Laibak thirabi makhoi gidamak lepkhigani. MPS section Gita. Ainang bu thimbiram lage. Asumna Gita ki garida security driver amana thawhalaga MPS section amasung Gita gypsy amada tongduna chatminaki. Matamgi khongchat lepa leitana asum chatkibana nongmadagi nini dagi humni chayal dagi tha dagi chahi adubu Dr. Pari gi nushibadi ngasi fawba mangam sangamdri thamoina tariba Dr. Pari gi nushiba kanagi sunate esalin thoigini. Dr. Pari magi chamber da famduna manglan kaya sagachai. Famliba chair duda famna urei. Linthoina maitei ki fizol setuna mahaki manakta lakpa. Ningthiraba garden amada nangal thengnaduna nusi wari saba. Tamlaba chinyada hauriba uchal pambi singna liri sitliba. Malang mana humlakpada
ꯂꯤꯟꯊꯣꯏꯒꯤ ꯆꯨꯏꯖꯥꯏꯅꯔꯕ ꯁꯝꯂꯥꯡꯕꯨ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯈꯣꯝꯒꯠꯆꯕ ꯂꯤꯟꯊꯣꯏꯒꯤ ꯃꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛꯅ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯖꯕ ꯅꯤꯡꯊꯤꯔꯕ ꯐꯃꯨꯡ ꯊꯛꯇ ꯂꯤꯟꯊꯣꯏꯅ ꯍꯪꯒꯥꯜ ꯃꯄꯥꯜ ꯏꯟꯅꯐꯤ ꯏꯜꯂꯗꯨꯅ ꯐꯝꯕ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯂꯛꯏ ꯗꯥꯛꯇꯔ ꯄꯥꯔꯤ ꯀꯣꯂꯤꯡ ꯕꯦꯜꯒꯤ ꯑꯂꯥꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯤ ꯗꯣꯛꯇꯔ ꯄꯥꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯔꯁ ꯑꯃꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯄꯦꯁꯦꯟ ꯑꯃ ꯄꯨꯈꯠꯂꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯗꯥꯛꯇꯔ ꯄꯥꯔꯤ ꯀꯦꯖꯨꯋꯦꯜꯇꯤ ꯔꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯄꯦꯁꯦꯟ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯄꯦꯁꯦꯟ ꯑꯗꯨ ꯆꯍꯤ 64 ꯔꯣꯝ ꯑꯣꯏꯒꯅꯤ ꯆꯦꯜꯂꯤꯕ ꯃꯦꯖꯤꯛ ꯑꯃꯅ ꯊꯦꯡꯂꯝꯕꯅꯤ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯃꯥꯡꯗ꯭ꯔꯤ MPS ꯁꯦꯛꯁꯟ ꯄ꯭ꯔꯣꯕꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯈꯪꯍꯧꯗꯅ ꯔꯤꯡꯇꯣꯟ ꯑꯃ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯂꯥꯛꯂꯤ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ ꯁꯥꯔ ꯖꯦꯛꯁꯟ ꯍꯧꯖꯤꯛ ꯋꯥꯡꯈꯩ ꯑꯦꯟꯇ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯃꯦꯖꯤꯛ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯃꯆꯦꯠꯅ ꯊꯣꯝꯂꯝꯃꯦ ꯃꯦꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯦ ꯗ꯭ꯔꯥꯏꯚꯔꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯅꯤ ꯁꯥꯔꯅ ꯑꯃꯨꯛꯇ ꯆꯠꯄꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ MPS ꯁꯦꯛꯁꯟ ꯑꯣꯀꯦ ꯃꯦꯗꯥꯝ ꯖꯦꯛꯁꯟ ꯊꯨꯅ ꯃꯥꯒꯤ ꯏꯁꯀꯣꯔꯠꯀ ꯂꯣꯏꯅꯅ ꯖꯤꯞꯁꯤ ꯑꯃꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ ꯃꯥꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯉꯁꯤꯗꯤ ꯃꯤꯍꯨꯜ ꯆꯣꯡꯈꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯖꯨꯋꯦꯜꯇꯤꯗ ꯆꯪꯂꯛꯂꯒ ꯄꯦꯁꯦꯟ ꯑꯗꯨ ꯌꯦꯡꯂꯤ ꯖꯦꯛꯁꯟ ꯄꯦꯁꯦꯟ ꯑꯗꯨ ꯎꯕꯗ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ MPS ꯁꯦꯛꯁꯟ ꯗꯣꯛꯇꯔ ꯑꯅꯥꯕꯁꯤꯒꯤ ꯐꯤꯕꯝꯕꯨ ꯗꯥꯛꯇꯔ ꯄꯥꯔꯤ ꯍꯧꯖꯤꯛ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯤ ꯖꯦꯛꯁꯟ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯅꯥꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯦꯛꯁꯟꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯂꯝꯃꯤ ꯖꯦꯛꯁꯟ ꯎꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯗꯨꯅꯤ ꯄꯦꯁꯦꯟ ꯑꯗꯨꯅ ꯁꯣꯟꯊꯥꯡꯅꯔꯕ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯤꯔꯤꯕꯤ ꯅꯪꯒꯤ ꯏꯃꯥ ꯔꯥꯁꯤ ꯄꯨꯟꯁꯤꯒꯤ ꯁꯣꯏꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯏꯐꯝꯗ ꯊꯃꯥꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯉꯝꯈꯤꯗꯦ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯖꯦꯛꯁꯟ ꯃꯃꯥꯕꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥ ꯀꯧꯔꯒ ꯀꯞꯆꯩ ꯖꯦꯛꯁꯟ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯇꯝꯒꯨꯝ ꯃꯥꯒꯤ ꯇꯨꯄꯤ ꯂꯧꯊꯣꯛꯂꯒ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ MPS ꯁꯦꯛꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯈꯤ ꯔꯤꯝꯁ ꯀꯦꯖꯨꯋꯦꯜꯇꯤ ꯔꯨꯝꯒꯤ ꯋꯥꯜꯗ ꯃꯈꯣꯏꯅ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯦꯜꯖꯥꯎꯁꯨ ꯃꯪꯂꯦꯝꯒ ꯂꯣꯏꯅꯅ ꯔꯤꯝꯁ ꯀꯦꯖꯨꯋꯦꯜꯇꯤ ꯔꯨꯝꯗ ꯆꯪꯂꯛꯈꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯔꯥꯁꯤꯒꯤ ꯀꯨꯞꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯔꯥꯁꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯊꯕꯤꯔꯒ ꯊꯥꯅꯦꯜꯖꯥꯎ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ ꯆꯠꯂꯣꯀꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯔꯥꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯋꯥꯡꯈꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯁꯀꯥꯔ ꯇꯧꯈꯤ